म चाय पिन्छु ब्रेकफास्ट खान्छु अनि रातिमा डिनर खान्छु हाइबदी मैतेगी लोइनमक फजैदा अदि ऐनादि नंग खंगदबगि हाबे नंगदि अयुना हाइख्रे नंगी वारीदुनि कैन मणिपुर राम्रो मणिपुर राम्रो दिल्लीमा त कामको लागि बस्नुपर्छ मजबुरीमा नमासे क्वा हाइर गएन मैतै अमगी फिजेट क्वा कोइना नेपालदा चलगा लैरगसु मणिपुर काउबा कैतिङ सुनमदे Hello guys, welcome back to my channel. My name is Pierre Sapam Khurumjari. Mayam aigi ming Pierre Sapam. Mayam nungayramgani haina khalle. So aise handak amuka su yumda tholae. Aise August da tholam bane. Aduga dum changre aduga handak se amuka luhongba yaw tholak pane ko. So matang chana aigi video sida kananom ta introduce tawjage khoi auntie hai tare ko. Mazu Nepali ne khoi yum khoi neighbor orame hai tare ko yum thangna lairame. कुइरे माजे नेपाल दा चतखिबको हाइरि मागी मचागी सिंजु दुबई दा देगी नेपाल दा लोइ सेटल तौरगा माजु आदा लेखिबा बट हंदक से मागी फैमिली मी उनाबो थोलक पने बदु खुइदा चंगक ngasi से अदुना आई मयाम दे इंट्रोड्यूस तो हंजरके मयाम सिदा लैरे कोई आंटी सावित्री हाय तारे को नमस्ते मणिपुर दा दुम पोगले एक आंटी मणिपुर दा पोगले मणिपुर दा चावरे मणिपुर दा फन्याम कुइना लैरमे दुगा नेपाल दा चतखिबा कुइट्रे दा आंटी दा हंगजे नेपाल गा मणिपुर दा कनान हेन नुगाय हैन को आंटी हर कोइ त नुगाय रसु हाय हाय जितना नुगाय रसु हाइदि पोकपा जगा लमदम हाइबसे कैदिङसु काउबु ngमदे कोइना नेपाल दा चलगा लैरगसु मणिपुर काउबा कैदिङ सुनमदे मणिपुर दि खुनुवाइंदा खंगदे अखोइ पोकपगिरा खंगदे meiteilon ju yam thida singa अखोइना आदा लैरिदो अखोइ इमाइ चा याम लैरसु मंगमसु मणिपुर ngata mangba सिसुम पोकपनिना मसिसुम तौबजाने सुमाइना आदि आदा अखोइ मणिपुर gi chani चा इंजांग दगी ओइसुनो अमो ओइसुनो अखोइना मंगुम मंगसु मणिपुर दुम मंगेबा चाबसु कांसोइगुम्बा इरोमबगुम्बा आदा लैरसु लेप्तना दुम चा आंटी की मचिमनाओ क्या नेबा अखोइसिना नुपी मंगा अमा लैगिद्रे अमा कन्ना नाय अदुगी थोलकपने अदो माइजु मनाउ पि अनि मदि मैतै दा पाले अदुगो मोइजे नेपाली सुमान मानद्रे हाइदि मैतैलोन जु खुसेंग अमा अदुगो पुरा मैतै gi kai hadona chatnabi phajana adapt tawgibodo pura maitai keno on gibega chap manare ko haidi hek yengwada nepali ne khangareba ado anti kamaina fogging ya kuiro tung de sidala pa kui da ngam pi ngai do u ne tra kui chawra ko u ni ko sahi taram nga kun chure na u da badni kun ni kuire yam kuiro tung thina bane ado amuka thina ba phangadra phangwedra khangde ko haidi anti su nepal da dum leire aduna aina laingai sida amtang memory oina ma video nam hoge haida nambane ado yam thina nuaire do khuma ga akhoi bari nepali gi video nam gi boko aduda aingonda comment section da nepali ngam ga haibra na hai do nepali da ngam se andi kusa mo nepali da nang hujik timi ga aile ka kun jaga ma bosyo nang kara de lebra mo aile ta घर ma manipur ma छु बस्छु बट म दिल्ली मा काम गर्छु दिल्ली मा बसेर काम गर्छु अरु पनि अरु सोध्नु न अनि अरु सोध्नु न सोध्छु अनि कहाँ दिल्लीमा राम्रो कि यहाँ राम्रो कि कतिको राम्रो हुन्छ नि खानपिन कस्तो हुन्छ मणिपुर राम्रो मणिपुर राम्रो दिल्लीमा त कामको लागि बस्नुपर्छ मजबुरीमा खानु त मिठो हुन्न है कहीँ पनि मणिपुर जतिको दिल्लीमा राम्रो पाउँछ खाना राम्रो त पाउँछ तर मणिपुर जतिको त हुन्न के नेपाल जान मन लाग्छ कि लाग्दैन नेपाल जान मन लाग्छ घुमेर आउने हैन हो त नि घुम्न त जानु पर्छ घुम्न जानु पर्छ मम्मी न मुलो Hello, video da khamaji ohle. Yasi भात खायो Dai am jula phone. Bhat kha chaina मैले. खा छैन म खान्दिन बिहानको भात खान्न बिहानको भात खान्न म बेलुका म चाय पिन्छु ब्रेकफास्ट खान्छु अनि रातिमा डिनर खान्छु हाइबदी चुम्मे एकदम चुम्मे अतै हंगे इब्रे चाक चाक दे हैन चार बरा हामी अतै माना आइब्रे दे चार दे ब्रेकफास्ट ओइन चाय हाइबी अतै हंगे अतै गरी हान्छ अतै हंगे नङ ठुलोपछि अहिले किन आको यहाँ मणिपुरमा म साथीको बिहा एटेन्ड गर्न आको साथीको बिहामा अब कहिले जान्छ एटेन्ड गरेर म 7 तारिखमा जान्छु दिल्लीमा
राम्रोसित जाने राम्रोसित जाने कहिले हामीलाई नि सम्झिने नेपालमा नि आउने अनि धेरै राम्रो लाग्यो हजुर यता आएर हाम्रो घरमा बसेर आज भिडियो पनि बनाइसक्यो अनि नेपालमा गएर हेर्नु नेपालमा गएर कुण्डली हाई कुण्डली अनि सबै जना जो नेपालमा बसेको छन् सबैलाई दर्शन नमस्ते भन्दैन दर्शन दर्शन मणिपुरमा पनि आउनु अनि म पनि फ्युचर चाहिँ के हाइयो म पनि फ्युचरमा नेपालमा आउनु कोसिस गर्छु अनि राम्रो नेपाली होइन मेरो अलिअलि त जानेछ पर त्यति 18 लाग्छ आई मिन बोल्न मणिपुरको नेपाली अनि नेपालको नेपाली मिल्दैन त्यता अलिकति अलग छ मेरो यता अलिक हिन्दी मिक्स गरेर बोल्छ हिन्दी इङ्ग्लिस त्यता त्यो झाड दिनु यो दर्शन सबै पर राम्रो थियो So ma'am, Eina Nepali loan nga gibado kumain tawge ma'am nungai comment section da haibiro yamna khangawdana yamna thajadana number video ne so ma'am ai auntie ga mummy da ko moi Nepali pudi oire aduga Manipur gi maram da khara hange ko ma'am adum tamminasi kai haire na aduga auntie mummy nabani na pamba maitai gi jang haro 아이디 이롬바 아두가 강소이 okay 아이디 빰바 오케이 데 우티군바 누군바디 얌짜이 아두스 얌 빰저바 하이다리 이롬바가 강소이가 아이나 얌 빰저베세 우티 아두가 nga thongba 우티가 nga thongba nga atawbro atoibro aduga morok mitba nga atawbro okay aduga manipurda haidi khwaidai pamjaba mafam koiba chatkiba haidi manipurgi pamjaba mafam ꯄꯥꯝꯖꯕ ꯃꯐꯝ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯀꯣꯏꯕ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯐꯖꯕꯗꯤ ꯂꯣꯛꯇꯥꯛ ꯂꯩꯔꯦ ꯂꯣꯛꯇꯥꯛ ꯐꯖꯩꯔꯥ ꯃꯣꯏꯔꯥꯡ ꯂꯣꯛꯇꯥꯛ ꯃꯣꯏꯔꯥꯡ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯂꯣꯛꯇꯥꯛ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯅꯕꯤꯗ ꯑꯟꯇꯤ ꯍꯣꯏꯅ ꯈꯔ ꯄꯥꯝꯕ ꯁꯤꯃꯗꯤ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯩꯅꯣ ꯇꯧ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩꯅꯦ ꯍꯥꯏꯕꯗꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯃꯩꯇꯩꯒꯤꯗꯤ ꯂꯣꯏꯅꯃꯛ ꯐꯖꯩꯗ लोइनमक पामजैब अखोइदि हाइदि असि मैतै अमगी फिजेट को मी सिरगसु असि असिबद चलुबनि हाबदुगी अमा खंजबि अमा कोइ फदि गुम्बा यालगा हाइदि पोलोइ चप मिसिन गुम्बा लै अदुदगी सोरा छोले अस्ति चले हाजु अदुगी ड्रेस तोंगाले अदु चलुबनि ने खंगे को लोंगबा चाकौबगी लोइने खंगेबा द कोइ मयां सिबिदा अदु खंगबा लेते लोंगबगी खक्ता खंगे कोइ मयां दि हाइदि लोंगबगी दि तोंगाले नुपागिसु नुपिगिसु ड्रेस तोंगाले सेपा जाबा को अदो अतैगिददि सि अदुदा चलुबनि हाबा अदुगुम्बा खंनिंगाय दि क्या लेते ओके अदुगा अंतिना सामकुइना मणिपुरदा लेरपदा खैगी मैतै मचा हाइगद्रा हाइदि मैतै सिंगी को खैदि पामजाबा क्वालिटी जे कै हाइनि हाइदि मोइगी बिहेवियर दो इगरा हैबिट तो इगरा जगा कमाइने एज अ लोइ फायदा पूजा लोइन मसि मणिपुर गी मिदि को पुजी कान दि खंगद्रे अदुगा अखोइना चाउरपा अखोइना अखोइगा तिनरपा हाइतारे अदु याम मबुक फाबदा फाइदगी आइदि सुम खनबदा पृथ्वी मनुंगदा मैतै सिंग हाइदि फतबा कया लेरंगन अदु आई खंगदे को अखोइना तिनरपा अखोइना खंगरपदा मबुक फतबा अम्बो लेते मोइ मयाम फबगी आइगिदि याम अंगांग ओइना आइगि नुपा लेखिदे अदु मोइ मयाम सि लेमिनबा मयाम सिना याम नुसिबेगा इ इचासिंदु लाइतंबा फंगी आइना यिंसांग खरा योलगसु इचासिंग योकपा ngame को अदुगुम्बा मलेबा अदुना पुंसिदि सिदि काउनिंगाइदि काइदुगुसु लेते अंतिना इंसांग याम वाना योलगा को angang keno to manga sidi mari angang manga yok pa hai je matam dudi yam na haidi as a single mother when yam di waram ni but mo hojik loina mi oi gre macha gai dubai da thabak tawre adegi nepal da su phajana settle tawre le aunty di hojik angang amagida amu chatlaga ko haina chaning ba jaga chatpa phange ai no wa ki bagi mai do hojik phange haidi ai sidang ai chakani ko habada namin humni da ai ready tawe ba adu mangai ga ni punsida ado harau yanti zu hojikti phajana ke haidini cha macha su single lega ko harau na leuse aduga te ke hangsi kari hangdo nango ai khangju la tre da sidi oh
ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯃꯩꯇꯩ ꯃꯔꯣꯟ ꯈꯪꯗꯦꯕ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯄꯥꯛꯅ ꯍꯩꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯥꯒꯤ ꯐꯅꯤ ꯏꯟꯁꯤꯗꯦꯟ ꯑꯃ ꯇꯥꯃꯤꯟꯅꯁꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯕꯕꯥꯗ ꯌꯨꯝ ꯄꯥꯜꯂꯛꯑꯀꯥꯟꯗ ꯃꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯣ ꯀꯔꯝꯕ ꯋꯥꯔꯤꯗꯨꯔ ꯑꯃ ꯋꯥꯏ ꯇꯩꯕꯒꯤꯗꯣ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯌꯥꯎꯏ ꯀꯩꯅꯣ ꯍꯣꯏ ꯑꯩ ꯌꯥꯎꯔꯁꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯄꯤꯛꯏꯗꯅ ꯅꯪ ꯆꯍꯤ 3-4ꯗꯅꯦ ꯑꯩꯅ ꯋꯥꯏ ꯇꯩꯕ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒ ꯆꯪꯉꯛꯀꯅꯨ ꯄꯨꯖꯥ ꯋꯥꯏ ꯇꯩꯔꯤ ꯍꯥꯏꯕ ꯑꯩꯅ ꯑꯗꯨ ꯃꯥꯅ ꯃꯃꯤ ꯐꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯅ ꯐꯧꯗ꯭ꯔꯤꯕ ꯀꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯐꯤꯗꯤ ꯐꯧꯔꯒ ꯀꯪꯉꯦ ꯑꯗꯨꯗꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯑꯗꯨ ꯆꯪꯉꯦ ꯑꯗꯨ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯂꯝꯐꯦꯜꯗ ꯑꯗꯨꯝ ꯂꯩꯔꯛꯄꯒꯤꯗꯣ ꯃꯃꯤ ꯑꯁꯤ ꯐꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯐꯧꯗ꯭ꯔꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯆꯠꯈ꯭ꯔꯦꯕ ꯑꯗꯣ ꯀꯣꯟꯅ ꯑꯩꯅ ꯅꯣꯛꯅꯤꯡꯉꯕ ꯑꯣ ꯃꯣꯏꯁꯦ ꯈꯪꯗꯕꯅꯦꯀꯣ ꯍꯥꯏꯔꯒ ꯅꯠꯇꯦ ꯑꯩꯅꯗꯤ ꯅꯪ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯂꯤꯔꯣ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯂꯩ ꯍꯥꯏꯕꯅꯦ ꯀ꯭ꯋꯥ ꯂꯥꯟꯕꯩꯗꯣ ꯀ꯭ꯋꯥ ꯂꯥꯟꯕꯩꯗꯣ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯅꯪ ꯄꯣꯛꯄꯗ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯃꯤ 6ꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯄ ꯑꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯀ꯭ꯋꯥ ꯂꯧꯔꯨꯆꯣ ꯍꯥꯏꯕ ꯊꯥ 5-6ꯗꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯄꯣꯛꯈ꯭ꯔꯦ ꯀ꯭ꯋꯥ ꯂꯧꯔꯨꯆꯣ ꯑꯗ ꯀ꯭ꯋꯥ ꯂꯧꯔꯒ ꯑꯩꯁꯦ ꯗꯨꯀꯥꯟ ꯊꯪꯅ ꯂꯩꯕꯅ ꯀ꯭ꯋꯥ ꯑꯗꯨ ꯂꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯠꯂꯣ ꯏꯃꯥꯁꯦ ꯀ꯭ꯋꯥ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯒ ꯅꯃꯥꯗ ꯍꯥꯟꯅ ꯄꯤꯌꯣ ꯑꯁꯤꯅꯦꯕ ꯑꯩꯗꯤ ꯅꯃꯥ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯕꯨꯗꯤ ꯅꯃꯥ ꯀꯧꯗꯣꯏꯔꯥ ꯈꯜꯂꯕ ꯑꯩꯅꯁꯨ ꯅꯃꯥꯗ ꯄꯤꯌꯣ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯗꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗꯅ ꯁꯦꯀꯦꯟ ꯃꯥꯔꯗ ꯂꯩꯔꯛꯄꯅꯤꯅ ꯅꯃꯥꯁꯦ ꯀ꯭ꯋꯥ ꯍꯥꯏꯔꯕ ꯑꯩꯅ ꯅꯃꯥ ꯅꯠꯇꯦꯅꯦ ꯏꯃꯥꯅꯤꯅꯦ ꯍꯥꯏꯔꯕ ꯏꯃꯣꯟꯆꯥꯅ ꯏꯃꯥꯅ ꯅꯃꯥ ꯍꯥꯏꯔꯣ ꯍꯥꯏꯔꯤꯁꯤꯁꯨ ꯏꯃꯥꯅ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ ꯅꯪꯅꯗꯤ ꯏꯃꯥ ꯀꯧꯈꯤꯗꯕꯅꯦ ꯍꯥꯏꯔꯕ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯈꯜꯂꯒ ꯏꯃꯥꯈꯣꯏꯁꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯀꯩꯒꯤꯅꯣ ꯏꯃꯥꯅꯗꯤ ꯆꯠꯂꯣ ꯅꯃꯥꯗ ꯀ꯭ꯋꯥ ꯄꯤꯔꯣ ꯍꯥꯏꯌꯦ ꯑꯩꯅ ꯅꯃꯥ ꯀ꯭ꯋꯥꯁꯦ ꯍꯥꯏꯔꯦ ꯑꯗꯨ ꯏꯃꯥꯁꯤꯅ ꯑꯃꯨꯛꯀ ꯑꯩ ꯏꯃꯥ ꯀꯧꯈꯤꯗꯕꯅ ꯍꯥꯏꯌꯦ ꯏꯃꯥꯅꯗꯤ ꯅꯃꯥ ꯀꯧꯋꯣ ꯍꯥꯏꯌꯦ ꯑꯩꯅ ꯅꯃꯥ ꯀꯧꯔꯀꯥꯟꯗ ꯏꯃꯥ ꯀꯧꯔ ꯀꯔꯤꯒꯤꯔ ꯍꯦ ꯃꯥꯅ ꯅꯃꯥ ꯀꯧꯋꯣ ꯍꯥꯏꯕꯒꯤ ꯋꯥꯅꯦ ꯅꯪꯅꯗꯤ ꯏꯃꯥ ꯀꯧꯒꯤ ꯑꯗꯨꯗꯤ ꯅꯃꯥ ꯀꯧꯋꯣ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯑꯁꯤꯅ ꯃꯔꯩ ꯌꯦꯠꯄ ꯈꯪꯗꯕꯅꯤꯅ ꯑꯣ ꯅꯪ ꯈꯪꯗꯦ ꯇꯣꯛꯈ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯔꯒ ꯇꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯈꯪꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯦꯀꯦꯟ ꯃꯥꯔꯗ ꯆꯥꯎꯔꯛꯄꯅꯤꯅ ꯁꯦꯀꯦꯟ ꯃꯥꯔꯁꯤꯗꯤ ꯅꯦꯄꯥꯂꯤ ꯃꯁꯦꯟ ꯉꯥꯛꯇ ꯂꯩꯔꯛꯄꯒꯤꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩꯂꯣꯟꯁꯦ ꯄꯥꯛꯅ ꯉꯥꯡꯅꯗꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯄꯥꯛꯅ ꯍꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯩꯗ ꯄꯣꯛꯂꯛꯄꯅꯦ ꯑꯁꯦꯡꯕꯩ ꯍꯥꯏꯔꯗꯤ ꯄꯥꯡꯒꯩꯗꯅꯦꯕ ꯑꯩꯈꯣꯏ ꯄꯣꯛꯄꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 12 ꯁꯨꯔꯀꯥꯟꯗꯅꯦꯕ ꯀꯗꯥꯏ ꯆꯠꯄ꯭ꯔꯥ ꯀꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯈꯪꯕ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯦꯄꯥꯂꯤ ꯃꯔꯣꯟ ꯈꯪꯉꯛꯇꯦ ꯌꯦꯡꯉꯨꯗꯣ ꯑꯩꯈꯣꯏ ꯑꯩ ꯂꯨꯍꯣꯡꯉꯒ ꯂꯥꯛꯑꯒ ꯑꯩ ꯅꯦꯄꯥꯂꯤ ꯂꯣꯟ ꯉꯥꯡꯕꯗꯤ ꯂꯣꯏ ꯈꯪꯕ ꯑꯩꯅ ꯉꯥꯡꯕ ꯍꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯑꯩꯁꯨ ꯏꯇꯩꯍꯦꯟ ꯂꯥꯛꯄ ꯀꯥꯟꯗ ꯈꯪꯗꯗꯅ ꯏꯁꯤꯡ ꯍꯩꯖꯜꯂꯨ ꯅꯤꯛꯃꯟꯗꯅ ꯈꯨꯠꯇꯣ ꯇꯧꯕꯗ ꯂꯤꯔ ꯑꯗꯨꯝ ꯆꯍꯤ 3-4-5 ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯑꯁꯤ ꯑꯩꯅ ꯂꯣꯟꯕ ꯍꯩꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯈꯪꯉꯦꯗꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯁꯦ ꯑꯩꯅ ꯉꯥꯡꯕ ꯁꯦꯡꯅ ꯍꯩꯇ꯭ꯔꯒꯁꯨ ꯑꯁꯤꯅꯤ ꯂꯧꯁꯟꯕꯁꯤ ꯂꯣꯏꯅ ꯉꯝꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯐꯔꯦ ꯍꯣꯏ ꯁꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯅꯤ ꯏꯟꯁꯤꯗꯦꯟ ꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯨꯍꯣꯡꯉꯀꯥꯟꯗ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯗꯕꯒꯤ ꯊꯣꯛꯈꯤꯕ ꯕꯠ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯄ꯭ꯔꯣ ꯑꯣꯏꯔꯦ ꯃꯥꯗꯤ ꯐꯖꯅ ꯉꯥꯡꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯃꯟꯗꯅ ꯃꯥ ꯑꯣꯏꯅ ꯅꯦꯄꯥꯂꯤ ꯀꯥꯎꯗꯣꯏꯔꯥ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯦꯄꯥꯂꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯂꯣꯏꯅ ꯖꯒꯣꯏ ꯁꯥꯕ ꯆꯠꯂꯝꯃꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯨꯔꯒꯥ ꯄꯨꯖꯥ ꯈꯨꯗꯤꯡꯒꯤ ꯆꯠꯂꯝꯃꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯁꯥꯏ ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯨ ꯅꯦꯄꯥꯂꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕ ꯀꯧꯕꯤꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯦꯄꯥꯂꯤꯒꯤꯗ ꯑꯗꯨꯝ ꯁꯦꯀꯦꯟ ꯃꯥꯔꯗ ꯂꯩꯕꯅ ꯐꯠ ꯗꯨꯔꯒꯥ ꯄꯨꯖꯥ ꯑꯣꯏꯔꯦ ꯆꯦꯜꯂꯅꯤ ꯗꯤꯋꯥꯂꯤ ꯑꯣꯏꯔꯦ ꯆꯦꯜꯂꯅꯤ ꯌꯥꯎꯁꯪ ꯑꯣꯏꯔꯦ ꯆꯦꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅꯦꯕ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗꯒꯤꯗꯤ ꯑꯗꯨꯝ ꯆꯥꯎꯔꯛꯄꯗꯩꯗꯤ ꯃꯣꯏꯁꯨ ꯑꯅꯝꯕ ꯅꯦꯄꯥꯜꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯥꯞꯊꯣꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯁꯤ ꯂꯝꯐꯦꯜꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯦꯄꯥꯂꯤ ꯕꯁꯇꯤꯅ ꯀꯧꯔꯝꯃꯦ ꯁ꯭ꯋꯥꯏꯁꯦ ꯅꯦꯄꯥꯂꯤ ꯉꯥꯛꯇ ꯂꯩꯔꯤꯉꯩꯗ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯧꯔꯀꯥꯟꯗ ꯚꯩꯂꯣ ꯁꯥꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯂꯣꯏ ꯇꯧꯔꯝꯃꯦ ꯑꯟꯇꯤ ꯍꯣꯏ ꯆꯠꯈꯤꯕꯗꯒꯤ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯣ ꯑꯅꯧꯕ ꯃꯤ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯍꯥꯟꯅꯩ ꯇꯥꯏꯞꯇ ꯑꯣꯏꯗ꯭ꯔꯦ ꯏꯆꯦꯈꯣꯏ ꯂꯩꯔꯤꯉꯩ ꯈꯨꯅꯨꯡꯉꯥꯏꯗꯣ ꯅꯨꯡꯗꯥꯡꯗ ꯚꯩꯔꯨꯒ ꯂꯥꯛꯇꯅ ꯂꯝꯒꯣꯟꯗꯒꯤ ꯇꯧꯗꯔꯥ ꯑꯩꯈꯣꯏ ꯌꯥꯎꯁꯪꯗꯁꯨ ꯑꯁ ꯅꯨꯡꯉꯥꯏꯗꯔꯥ ꯌꯥꯎꯁꯪꯗꯁꯨ ꯃꯃꯥꯡꯗ ꯐꯝꯃꯒ ꯆꯥꯔꯒ ꯀꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯀꯩꯅꯣ ꯌꯨꯝ ꯅ꯭ꯌꯨ ꯏꯌꯥꯔꯗ ꯊꯥꯕꯜꯒ ꯆꯍꯤ ꯑꯅꯧꯕ ꯍꯧꯕ ꯀꯥꯟꯗꯁꯨ ꯁꯤꯜꯂꯒꯁꯤ ꯊꯥꯕꯜ ꯆꯣꯡꯉꯤꯗꯨꯗꯤ ꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯄꯩꯁꯥ ꯈꯥꯏꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤna ꯑꯗꯨꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯊꯧꯗꯣꯛ ꯊꯣꯛꯄꯗꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯃꯅ ꯑꯃ ꯑꯗꯨꯝ ꯌꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯤꯁ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯅꯦꯄꯥꯂꯤ ꯕꯁꯇꯤꯁꯨ ꯀꯧꯗ꯭ꯔꯦ ꯁꯤꯗꯤ ꯀꯧꯗ꯭ꯔꯦ ꯅꯦꯄꯥꯂꯤꯁꯦ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯃꯐꯥꯎ ꯀꯅꯥ ꯂꯩꯒꯦ ꯁꯤꯗ
ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯅꯥ ꯁꯤꯟꯗꯗ ꯃꯤꯇꯩꯗ ꯆꯠꯂꯦ ꯃꯤꯇꯩꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯅꯤ ꯅꯦꯄꯥꯂꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯦ ꯅꯦꯄꯥꯂꯤꯒꯤ ꯁꯦꯠꯂ ꯆꯠꯂꯦ ꯑꯗꯨꯒ ꯖꯥꯇꯤ ꯑꯃꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯕꯦꯁꯅꯤ ꯑꯄꯥꯝꯕꯁꯦ ꯂꯣꯏ ꯊꯨꯡꯉꯦ ꯆꯠꯂꯦ ꯑꯃ ꯁꯦꯠꯂꯦ ꯖꯥꯇꯤ ꯇꯣꯉꯥꯟꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯗ꯭ꯔꯦꯁꯁꯦ ꯁꯨꯅ ꯁꯦꯠꯄ ꯐꯪꯉꯦꯕ ꯑꯥꯗ ꯆꯠꯂꯦ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯗ꯭ꯔꯦꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩꯀꯣ ꯅꯥꯟꯗ꯭ꯔꯥ ꯆꯥꯛꯀꯧꯕꯒꯤꯁꯦ ꯃꯨꯒꯥ ꯁꯨꯠ ꯁꯦꯠꯂꯒꯀꯣ ꯃꯨꯒꯥ ꯁꯦꯠꯂ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯦ ꯑꯩ ꯑꯟꯇꯤ ꯈꯪꯗꯕ ꯂꯥꯛꯄꯗꯣ ꯅꯪꯅ ꯁꯥꯕꯤꯇ꯭ꯔꯤ ꯑꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯃꯃꯤ ꯍꯥꯏꯔ ꯀꯥꯟꯗ ꯌꯥꯝ ꯊꯥꯖꯗꯕꯗꯣ ꯑꯗꯣ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯥꯟꯁꯁꯦ ꯐꯪꯅꯤ ꯈꯪꯗꯦ ꯀꯅꯥꯅ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯅꯦ ꯇꯝꯕ ꯑꯍꯟ ꯉꯝꯗꯦ ꯑꯣꯏꯔꯦ ꯊꯥꯞꯄꯦ ꯆꯠꯂꯦ ꯀꯅꯥꯅ ꯈꯪꯕ꯭ꯔꯥ ꯍꯣꯏ, ꯇꯥꯏꯕ ꯑꯗꯨꯅ ꯃꯤꯗꯤ ꯀꯔꯤꯁꯨ ꯍꯣꯏ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩ ꯅꯦꯄꯥꯜ ꯆꯠꯂꯀꯥꯟꯗ ꯅꯍꯥꯟꯗꯤ ꯎꯅꯩꯗꯅ ꯃꯃꯤꯗꯤ ꯆꯠꯄ ꯅꯦꯄꯥꯜ ꯆꯠꯂꯀꯥꯟꯗ ꯑꯗꯨꯝ ꯎꯅꯩ ꯏꯆꯥꯅꯨꯄꯤꯗꯣ ꯏꯃꯥꯟꯅꯕꯤꯅꯦꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯃꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯇꯜ ꯇꯧꯔꯒ ꯃꯆꯥ ꯆꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯅꯨ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯪꯉꯦ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛꯇꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯊꯦꯡꯃꯜꯂꯦ ꯑꯗꯨ ꯇꯧꯔꯦꯅ ꯑꯗꯣ ꯀꯨꯏꯔꯣ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯗꯒꯤ ꯌꯥꯔꯦ ꯍꯥꯏꯗꯣꯛꯈꯤꯗꯣꯔꯦ ꯄꯥꯜꯂꯣꯏ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ Okay, bye guys. So mayam thazadana video se yam thina nungai thokre mama wai lori sanabase do mayam su nungai ramgani khalle nungai te do comment section da haibiro aduga next ki video da amukka thinarase mayam aduga till then take care and bye bye see you on my next vlog mayam mummy ga kranti se moi babani ki damakta like ka share ga tobiramo aduga subscribe su 이제 그럴 짝짝이 ꯆꯠꯈ꯭ꯔꯅꯤ ꯑꯟꯇꯤꯁꯨ ꯆꯠꯈ꯭ꯔꯅꯤ ꯅꯦꯄꯥꯜꯗ ꯂꯥꯛꯄꯅꯦ ꯑꯃꯨꯛꯀ ꯀꯔꯝ ꯀꯥꯟ ꯎꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃꯨꯛꯀ ꯀꯔꯝ ꯀꯥꯟꯗ ꯎꯅꯒꯗꯣꯏꯔꯥ ꯈꯪꯗꯦ ꯅꯪ ꯂꯩꯌꯦꯗ ꯑꯩ ꯉꯛꯈ꯭ꯔꯕꯅꯤ ꯉꯁꯥꯏ